Manipur leiriba furuk masal gi marakta amasong lining gi marakta khenaba leite lining amana lining amabu ikai khumnabagi wakhalon BJP gi oina chap chana lei Narendra Modi lenga ki makhada policy amadi scheme kaya paikhatuna miyam gi yaifanaba thabak thorom kaya sathari mamangai gi matamda constitution ani suramba firal ani suramduna changba yaba yadaba mafam kaya ama leramba ado ngasidi apunba India ama oiduna athingba sing adu lehen khidre mahangna makha taraduna India ase hauzik space ki challenge ta Russia amasung China dagi mangjil thaduna America gi hek ngamthang da leiribani haike reusable vehicle singi lamjen dasu America gi hek mathangni haina phongdokhe moirang khunau da sariba sanga ethnic park da leiriba fur kunthraga manga ke khangpok sang asina Manipur gi apunbagi saktam gi khudon ngapigani khudamni masiga mari leinana tribe kunthraga manga gi tongan ba museum saduna leide asida sunatana maram peren road amasong maudagi urkhul lambi lupa crore lising taraga mari changna sari matam amada Manipurda corruption gi chang yamna wanglamba adu ngasidi leitre leingak na lawba thabaki exam khuding ozagi oigera MPSC gi oigera natraga doctori oigera result haidokpada aranba thabak amata tawdabana ngasidi scandal amata taba fangdabani loinana Hauzikti thabak lawbada paisa changi haina takhidre haina Chief Minister N Brena phungdokhe reusable vehicles se America ki mathang da India ne wo put foga nahan test of space ki arrive nate maside de koi macha masa ki politics tor kanda Britain na sala kanda America da sala kanda Bharat pu yengsin bioga na hairamba yamna lebang masa ta da yamna selfish hoiba du magi politics to Bharatiya Janata Party ne koi condemn to gura ban puna mangna hawro Bharat basi puna ekoi future ekoi ne lepsa gadamne scientist lai riba ekoi praja lai ro me amna lepsa gadamne kana da depend tor le ko damate ekoi mangal la mangaba ekoi bu lut torga ekoi bu minnai origa thamlaba kangbu du huji chu selga mogi mating ni bagi mentality le ro kangbu du na Bharat ki kriya phaba to gino hobe kariya phaba to gino Imphal Mayolge Babu Paradagi Manjupkhida Manipur Civil Secretariat Hongjinabagi Matangda ngase Chief Minister N Brena Thobu oiduna mifam pangthoktuna kupna khanakre Chief Minister Secretariat ta pangthokkiba mifam aduda lengaki Minister Singh amade makok thongba official sing su saru yakhe ngase gi mifam aduna Secretariat hongjinbada changba mathau taba thabak sing ahan akon naina paikhatnaba yauna room allotment ge matangda su kupna khanaki haide mifam aduga mari leinana Chief Minister N Brena phongdokkibada Manjupkhida Manipur Civil Secretariat ase mapung fana hongjinba matamda administrative ke thabak sing hen streamline tawba ngamgani masida natana state ase chakot hanaba paikhatliba thabak thoram sing hena khumang tawsin hanbada chawna mating oigani loinana Imphal manungda gari chathok chasinda hena chinba hengalakliba asiso kokhanduna miyam chathok chasinda su khudong chahalagani haikhe Panbayai Kumja Inglisingani Subnataragi October Taragani Panda Matam Adugi Chief Minister Eramba Okram Ibobina Capital Project ki achauba saruk ama oina Manjupkhida Civil Secretariat sanaba uraf yung tamduna lupa crore chanika Marifu hena sangna semga chagatpagi thabak horakhibani anauba Civil Secretariat asidasu North Block South Block amasung Ministerial Block ke mafam sing leigadawri loyana Ministerial Block ta Chief Minister gi chamber yauna puna ka kun mapan leigadawri Advocate General gi Office Committee Room sing maru oina Cabinet Room amasung Conference Hall sing su block asida leigadawri Ngarang numidang pung taraga mathoi minit taraga manga rom taba matamda Lilong thongda police team amada nongmai kapsilamlaga gari yangna thaukiba mioi ahom police na tanaraga fare police tagi fangba pau amagi matung ina faraba mioi ahom adude hairangoi thong maibam lekai digi thokchom Gyanendra Elias Benjon Jahi Kuntaruk Apokpa Ts Muhindro Chinga Makha Fura Makhongdagi Ingudam Daniel Jahi Kulhumdoi Apokpa Ingudam Tomba Amade New Chekon Dimdailong dagi Akas Das Jahi Kunmari Apokpa Lekhidraba Jayanta Das ne Makoibu check tawbada TS Gyanendra dagi .32 gi license revolver ama ahangba tokning ahungwa konana fangba ngamle haide thaudok adu ngarang numidang tupokpi outpost ke Mike 94 team na Lilong thongda atat awang sing check tawduna leidingai da thokibani Police team aduna I-20 car ama Lilong lomdagi yamna chingnaningai oiba moongda lakpa ukhi team aduna gari ado check tawnaba lepnaba haibada leplamdana gari manungdagi nongmai round khara kapthoklamlaga yangna thauduna mafamdudagi nanthokduna chenki haide
Team aduna khudakta gari adu tanaki amadi wireless set da pau piduna khanganke Singjamai police ki OC amadi numidang adu duty taba police team sing maru oina Imphal West Commando ge DSP Y Kisor Chan Meitei amade Lamphel police ki OC yauna car adu ge khongbol likhe Kaina thangda yamna sangna tanaraba matungda car ado hairangoi thong maibam lekai da thatke amade khamduna check tawbada mioi ahum famlamba thengnakibani haina police ki pau asnam khatari Assam da Manipuri loan ge fibam ase yamna kiningai oire Manipuri loan da BA amadi MA tambadi yaraga Assam state ta thabak changba yadabagi fibam da leire haina United Committee Manipur UCM ge consultative member K Sarat Sharma phongdokre Wafam ngarang Manipuri Youth Front Assam MYFA ge mikap thoklasi ekhoi haiba kholau pudin chakhiba khongjat ki makha tarak poina Kasar district ke Lakhinagar da pangthokhiba mifam amada phongdokhibne Mahang na makha taraduna thabak changbagi exam thaning labasu aikhoi imalon Manipuri da thaba yaroi Assam ge Bengali Boro natraga Assamese thagadabani haibagi fibam amalai Manipuri loan asina mahay yamna wangna tamlakaso Assam da thabak changba yadabagi fibam amalakpada MYFA na sinduna Manipuri loan asi Assam ge associate language uhenbio haina Assam lengak da dabi tawriba sida sawali amade Assam lengak nasu Manipuri singna akanba irang ama hodringai Manipuri loan bu Assam ge associate language oina ba khonabada athubada thabak paikhat pio haina Sarit Sharma na phongdokhe Assam da leba Manipuri singi yamna maram chaba demand Manipuri loan bu Assam ge official associate language elu haiba demand ase masim nungba thungnaba mapung pahanaba hotnabada tawlofam thupa thodang ado Manipur lengak na su lobiyu haina aikoina maikai dagi thamjari loinana akoi Imphal su halaba matamda aikoina lengak ta maiphana changchaliba sigumba taliba demand ase maram sai haidana masi phangnaba hotnabada Manipur lengak na tofam thupa kudimak to tawgadabani haiba demand ase aikoi suidana Manipur lengak to su soidana tawjagani United People's Front UPF ki advisor El Jadumani na phongdokhibada Assam da khwaidagi maru oiba amadi matam asigi achauba isu ama oiriba Manipuri loan bo Assam gi associate official language ohenbiyo haiba dabi ase yamna maru oiba amadi yamna sumaram chaba dabi amani haiba se Manipur gi lakliba United People's Front UPF ki amade masiga chatminariba luf khudinge maikai dagi su sawali haike Manipuri singi horofom state oriba Manipur ge lengak tasu wafam asi pukhatuna Manipur lengak na Assam lengak ka wari sana haning bagi apam basu Jadumani na phongdokhe Maruina Assam da akoi Manipur loan gi film ji amna nunanga oi maramdi koi loan ji tamuraga akoi gi thonora makhata akoi gi thabak changmada thabak tawbada kana ba da bi film loan tamu ji kana hum le da bi film ko lakpada mai phana sela kanda akoi gi Manipur loan se Assam gi akoi gi social language oi demand se akoi Manipur lak se bo sangsan akoi mai amna ko support oi adum ba isidu chan ba loan ma Assam sakana akoi gi loan ji sakhangbi da bi amna la thini ngai ni Ngasi COVID sample yankai go humdoi RT-PCR amade RT da COVID-19 gi test tawbada handakta Dimapur dagi halakpa choi yankai tare lom suraba nupa ama positive oire haide mahak tharaga housing state asida active case pune nipan sure haina health department ge spokesperson na khangalakle Lenga ki amadi lanai gi school singda nupi mahairoi singi khanduna Sanitary pad thamgadabani haina Manipuri Federation MSF ki Women's Affairs Secretary Ketrimayum Lalaimana phongdokre wafam asing ase kwakatel thangnautom lekai da leiba Manipuri Federation MSF mayai loishangda paumi singa unabada phongdokhibane mahakna makha taradun hai haukiba chahi Englishingani sumna kunithoi gi December 15 da Chief Minister Menstrual Hygiene Scheme CMMHS launch tawduna school contract nipanda sanitary pad vending machine launch tawkhrabasu private amasung government school singdasu sanitary pad thamdabagi mami chauna tarib asi athubu matamda yengsinaba education minister education amadi education s da aiba cherot piragani haina su phongdokhe Athoba matamda private amasung government school singdasu nupi mahir singi khallaga sanitary pad thamgadabani amasung class 8 dagina 12 standard ki nupi mahir singi khallaga girls common room ama lai khangadabani amasung academic session 2023-24 sidagi hauraga mari lainana sanitary pad vending machine nupi mahir singi khallaga khudong chaba pigadabani aiba general education minister education u amadi education s dasu pisilagani Ning tamba ngak na bagi tamak thawai na ponta pikraba athawba sing yai school lakpa amade macha ibungo
Sengoishanage Kubamda Miyam Haikat Lekat Tamba Yaba Mafam Ama Lengang na Sem Naba Justice Committee Ge Convener T Bridget na Fondo Craig Wafam Ngasi English Magachani Pan Marifutara Mathoi Anglo Manipur Warda Thawai na Ponta Pikraba Thawal Athokpam Kaubila Makong Lampakta Leba Athawa Singe Kubamda Ningthemcha Ningsing Love Amade DLCYC Thawal Athokpam na Senduna Pangtokiba Thoram Amada Fondo Kibane Mahagna Hai Ngasi Faubada Justice Committee na Anglo Manipur Warda Lekidraba Ipa Ipu Singe Kongol Liba Matamda Hauzik Faubada Mioi Marifuni Pangi Kongol Liba Ngamle Masigi Manungda AIR Infalgi Azati ke Amrut Mahosab ke Saruk Ama Oina Chahi Ama Chupna Nomaizing Kudingi Chatarakiba Program Amada Mio Yankai Mangagi Punsi Wari Sing Santoktuna Laibak Miam na Kangan Mangam Craig Haurak Liba Mirol Singda Aikoi Athauba Ipa Ipu Sing Asigi Wari Wakong Ningthina Khangong Nabagita Mak Makata na Justice Committee na Athauba Singe Kogol Lirakpada Mating Pangbina ba apel tawke Anglo Manipur War 1891 da ahanba oina songakiba thoba atopum danpanda thobai na ponta pikraba athoba sanekha high school aka sanekha segoisna loina sakhum kidaba athoba singi makomda Justice Committee on Anglo Manipur War 1891 Martyrs and Freedom Fighter of Tamil Patna Ekal Kamdana Kai Kambo Picture with Forum All Manipur United Clubs Organization Amukona Miyamgi Oiba Thabakaya Pangtoktuna Lakliba Adugi Maka Chatarakpo Oina Imung Manungi Awabana Maram Oiduna Nauriba Mahairoi Singi Tamnanaba Bosem na prescribe tawba Larik Mating Pangba Haure Amukona Class 1 dagi 10 Fawwi textbook sing ase Yentokpagi Thauram Ama Paikalakliba ase Amukona Lamdam asigi tongan ba imung singi miyoi sing amade local club kaya na makoi gi area da lairiba lairaba angang singi lairi khara mateng pangbina ba hairakpadagini lairiba angang singi makoi na tamliba class ka chanaba award pa lairik sing adu pibani amukta da lairik puna piba mahiri kya su yaukhe Amukona ahanbagi oina amukogi office tagi yenthokpa haukhrabaso madung tarakpadasu tongan rafam singda chaduna yenthokani haide Nong Yam Kana Chubagi Kudong Chaba Laudana Haukriba April Marigi Numidangda Lalambung High School da Huran Changdana School gi Potlam Kaya Among Atatho Lambaga Loinana School gi Oina Thamba Chengbora Ani Huran Kre High School asigi headmistress Laifrapam Jamuna Fongdorakle School gi Chakwidar Irabantana Poche Huran Kre Haibado Nongan Bada Kanglakibani High headmistress na Haike Police Laktuna Thodok Thofum Adu Yingsin Kre Jamuna na Makata na High School gi fencing Patabagi Kudong Chaba Laudana Poche Huran Kibo Iramkani Haina Thazai Masi Matangda Lengak Apil Tawraduna Jamuna na High School Asida Laiba Maru Oiba Che Changna Chingba Singso Manghi Gadra Haibagi Akiba Laibana Maram Oiraga School Asigi fencing Samjin Biu Amade School Asida Chakwidar gi Laifong Quarter Amasu Sabiu Haina Fongdorakle Ngasi Thaudam Iparina Sana Konungda Chahigi Masilge Manung Chanba Kangla Lekul Hutpage Ining Thau Mayingu Lesemba Sana Jawa Amade Laibak Miyamgi Damak Ibdo Pakhang Bage Masai Kol Kanglai Kangla Utra Sanglen Konungda Pangthokre Thauram Ase Lai Hakaktage Ibdo Pakhang Bana Kanglai Kangla da Waitung Larabada Salai Tariki Mapari Mamom Singna Ibdo Taramna Opobo Ning Singduna Pangthokpane Thauram Aduda Utra Sanglengi Angom Ningthau Amade Famnai Basingna Ining Thaugi Damak Kanglagi Men Sarungda Sana Konungi Amaiba Loishang Amasung Pena Loishang na Thaudang Laudana Pangthokibane Thauram Aduda Lebak Miyam Amade Malemgi Miyam Pumbana Ingna Chuna Lainaba Thaunibaga Loinana Parai Chalaba Furup Asibusu Matik Chana Ngaklo Laiba Punsi Mahing Ama Ohenaba Thauniki Haide Scarlet Eye Care and Contact Lenses Haina Mingthon Ba Eye Care Center among us Thaubal da Laiba Taragataruk Suba AR Game Measure Asem Rahul na Haunabi Matung Ina Thaubal Athokpam HDFC Bank Manakta Hangdokre Eye Care Center Adu Hangdokpaga Mari Lainana Center Asigi MD and Biswazit na Fongdorakpada Scarlet Eye Care na Haukiba Chahi Lisang Mapigani Lisang Sina Manipurgi Tongan Mafam Sing Koina Chatuna Icam Sing Pangtokpa Amade Miyam da Glass Amasung Frame Sing Subsidized Rate da Fanghanduna Lakle Kanagumba Selgi Awaba Mayuk na ba Miyoshing da Hena Kudong Chanab Amade Center Asida Ladiba Henma Kulai Sing Sizinaduna Moong Tana Laying Bangam na ba Haiduna Ngasi Akak na ba Center Asi Hangpane Amade Scarlet Eye Care na Makatana Su Mafam Kaya da Chatuna Kem Sing Pangtokikani Haide AIR Infagi Artist Singi Haitoi Singthoiba Kaya Ase Singthan Ngai Ne
AIR Imphal bu nation gi thakta bukhatuna masak taknabo honagani haina Prasar Bharati gi Additional Director General Sunin Srivastava na phongdokre wafam asi ngasi AIR Imphal na sandokpa haukibe chahi humfu surakpage Diamond Jubilee thoram hongdokpage curtain raiser thoram da phongdokkibane mahakna makha taraduna hai India asi tongan ban nat amadi chanabi kaya leiba leibak amani adum oinamak India ki manungda Manipur ase masagi top nat amadi chanabi leijaba masak thokpa lamdam amani haibada haiman bathokloi Manipur talent leiba mioi kaya gi horafam oire masigi manungda AIR Imphal gi artist sing asidaso thoidokpa talent kaya yauri haina su singthakhe artist sing da leiriba talent asi malem da masak takna bu hanase loinana lamdam asigi amadi AIR Imphal gi fajaraba saktam ase Prasar Bharati gi CEO amasung makok thongba sing da su paudom gani AIR amadi Dudarsan na lauriba thodang ase lengang na masang khangbiduna lupa crore lising ani chomanga sanction to wirakhiba lekhrabani haike What talent All India Radio and its staff have got. I've never seen such a in-house talent. Wherever you go, there will be functions, there will be programs, but it will be outsourced. You will hire some good team and they will perform here. But I'm very, very happy. That seems artificial. This is very, very natural. And I can boast, I can feel proud going back to Delhi that it is my own people who have done so well and who are so much talented. AIR Imphal gi auditorium da pangtokhiba thoram aduda AIR Imphal gi artist singna nat ki oiba jagoi isai kya su utkhe thoram aduda ADG Sunil gi loina be Kumut Sirasta AIR Imphal gi program gi head A gi Chandra amadi station asigi head of office director engineering and Nandakumar athoiba mitung sing oikhe All Gas Care Manipur State na AGC Churachandpur branch hangdokre ngasi North AOC da leiba Tangfa Hotel da pangthokpa thoramda S Richard Thangpu Haukipu AGC Manipur State ke manager Sagol Sem Joy Prakash na Churachandpur branch ke stockist agency proprietor cum manager oire haina lauthokhe thoram aduda AGC Manipur State ke manager Sagol Sem Joy Prakash na haikibada Chakthong gas haibase numit khudingi sizinadaba yadraba posak amane sizinadaba yadaduna posak ama oibana masigi maramda kanasu training chatlaga sizinabadi yaudabani na leibak asigi mafam ayambada awareness amadi training pinabagi damak branch kayama hangbagi manung chana Churachandpur branch asisu hangdokpane gas habisi tasena habu matanda masagi paide yadaduna paire khulai am oibani na masigi maramda Jimmy Wero, Tammy Wero, Yasi Malanda, like Tabum, ABC, Hydra, training Chata, Piper Midi, Kanasuna Tabanina, Gas Mokaika to the Mishire, Gas Mokaika to the Yumai Chayam Sacred, the cover TV radio, no more count the Pop Daddy. As you look for them, Tibbas in the shape and navigate the Nasi as this all gas Kiana, all Indian Mapam pretty much in the Matang branch, but the Nataduna, Manipuri Mapam, Kaya, the Sumatang branches, Hamore. Bharatiya Janata Party BJP linkhatkibage nifuga humdoi shuba ningsing thoram Jiribam BJP Mandal amadi Mahila Morcha nasu sinduna district asida pangtokre BJP Jiribam Mandal office da Mandal gi president K Jadu Signa BJP gi firal chinghatuna thoram adu pangtokhe party asigi foundation day gi thoram Mutum Bina Devi gi sangaida Mahila Morcha member sing amadi BJP Mahila gi karikata singa loinana Mahila Morcha gi president Mutum Bina Devi na party gi firal chinghatuna thoram pangtokhe thoram aduda party gi National President JP Nadana Thorumge Wahodok Leibak Miam da Piba Warol Amade PM Modi na ngangba warol sing sarug yakiba Miam puna yengke Pokuman Thoram MLA Dr. Thokchom Radhesham gi mideng makhada mandal asigi sanglenda mandal gi luchingba kaya ga loina na pangthokre Thauram gi saruk amo oina mandal asigi president J Sturjit na luchinglaga BJP bu hawdok piramba Dr. Din Dayal Upadhyaya Atal Bihari Bajpai na chingba luchingba singi mamingda BJP hairok mandal gi thongi singna leikatuna ikai khumna utkhe BJP hairok mandal gi president J Sturjit na hai ngasi BJP na malem gi khwaidi ki chawba political party ama oiba ngamlakliba ase party asigi luchingba singna thamoi singna kathokpa amaga loinana miyam gi thogal tawba aduna ni Mahangna hai BJP ki slogan de Nation First Party Second Self Last haiba asini khwaidi ki sotharaba sing adubu hana chingkatpiba haiba asina party asigi pandamni haikhe malem pumbagi laichat oikiba COVID-19 gi matam aduda Prime Minister Narendra Modi na laibak asigi miyam crore marifu henbada lemna tha taruk hena cheng hawai fangan bata natana COVID-19 dagi ngaktok na ba lemna laibak asigi miyam de hida kathokibani
ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ BJP ꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯄꯥꯝꯅꯕ ꯍꯦꯜꯂꯛꯄꯅꯤ ꯍꯥꯏꯈꯤ पार्टी से कांग्रेस ना कुछ राशि तौरीब मकोइना तौनिंग तौबा मकोइना ओहनिंग ओइबा फब मीबो माथावना पालहनदबा फट्टबा मीबो अफबो ओहलप कया से मसी थेंगना से हरगदी राजनीति दल अमा सेमदबा यादे हाइना छोल सिमा समापन यांखै माथोइदा अहानबा जन संघ हाइबा पार्टी म संगठि अदुगा जन संघ हाइदना JS हाइरमदगी मतम खर लैरगा ममांगदा भारतीय हाइबसिमा हापसिलगा भारतीय जन संघ हाइदना राजनीति दल ओइना थेंगरपनि अमरोम दंगसी BJP की निफुगो हुमदोय शुबा मपो कुमन का मरी लेनेना खुंद्राकपम AC की हानेगी BJP की कैंडिडेट ओखिबा थंगजम महेंद्र सिंह की युमदा BJP की फिराल चिंगटपगे अचंबा थौरम अमा पांगथोखरे थौरम अदुगा मरी लेनेना TS महेंद्रना मियामदा मरु ओइना खुंद्राकपम असेंबली कॉन्स्टिट्यूएंसी दा लैरिबा मियोइसिंगदा याइफा पाउयल पीके लोइनेना लंदम असिदा BJP की मपांगल हेना कंखटपो ओइरसनु हाइखे केंद्र असिगी मियामना हौजिक लैरिबा चीफ मिनिस्टर N Biren Singhna लुचिंगबा लेंगाक असिना लेपा लेतना पाइखलिबा थबक थरमसिंग असिदा थाजबा थमिनदुना हेना चौखटपा याइफबा केंद्र अमा ओइमिनरसी हाइनसु फोंदोखे भारत सिनबा थुंगना निफुगो हुमदोय शुबा BJP लिंखटखिबगे निंगसिंग थौरम पांगथोकनबगो बिष्णुपुर डिस्ट्रिक्ट के मफम खरदसु थौरम असे पांगथोकनख्रे डिस्ट्रिक्ट असेगी तोंगान तोंगानबा बुथसिंगदा पार्टी की फिराल सिंखतुना इकाई खुमनब उतखे डिस्ट्रिक्ट बाउंड्री की चये नब लैरिंगै चैरक्ता जिरिबाम अमदे तमेंगलोंग डिस्ट्रिक्ट अनि के मरक्ता मखाताना इरांग थोक्तनबा रोंगमै नगा सेंस ऑर्गेनाइजेशन मणिपुर रोंगमै नगा काउंसिल मणिपुर अमदे जिरिबाम की तोंगान तोंगानबा महैरुइ लुपसिंग MSF देसाम केसे लोइनना इप्सा जिरिबाम डिस्ट्रिक्ट पुना फमिनदुना वारी सानबा लेख्रा हाइदे ngasi Jiribam District Committee Mahiroi Luf Mangana Khudyak Piduna Thadorokpa Cherol Amada Wari Sanakiba Aduda Jiribam Amade Tamenglong District Anigi Marakta Leiriba District Boundary Issue Asi Lengaki Record Asidagi Lengdana Lainaba Amade District Ani Asigi DC Yauna Punna Wari Sanaduna Maikai Ani Punna Leiriba Chayet Naba Asigi Warishin Puraknaba Nakal Ani Magna Yanaki Haide Hiram Asigi Matang na Makatana Pam Naba Thodok Thoktanaba Lengang na Meeting Changbinabasu Cherol Asta Apel Tarokle अरे बदामरे पाउन पिजरे थबक लौबदा अरानबा तौदबना हौजिक्ति वाथोक अमतगी पाउ मणिपुरदा ताद्रे हाइना चीफ मिनिस्टर N Biren फोंदोखरे मंत्रिपुखिदा साबलुशिलबा मणिपुर सिविल सेक्रेटरीट कॉम्प्लेक्स दा होंजिनबगी मतंगदा चीफ मिनिस्टर N Biren थौबु ओइदुना मिफम पांगथोकतुना खनख्रे लिलोंग थोंगदा पुलिस दा कारडगी नोंमै कापसिलमलगा चेनकिबा मियोय अहुम तानरगा फारे लाइसेंस रिवॉल्वर अमा फंगले अमदी असम दा BA MA मणिपुरी लोन दा तंबदी यारगा लेंगाकी थबक चंगबदी यादबगी फिबम दा लेरे हाइना UCM अमदे UPF दा नुनांग होंदोखरे मतंग अस्तर नुमिदांगी न्यू टीवी की पावलुशिन जरे मिडियम ताबिर पुनमक पो अमकन ख्रमजरे